Hello mayam kurumjari ai Hemchandra Soibam aina hujik utsagadawribasi masi Odisha gi mafamda yamna howe hoba haidi moidi farm oina tawne haitare sise Kaju Badam Cashew nuts ka hainabado adudune sise mathaki akoi amunba angangbase sise chaba yareba hujikche asi amullaga mahi yam home chabada aduduga makhada paliba maruse sisina ikoina angouba kg daga yam pibado aduduneba sigi makhagi se si chabada hujujikidi ansije adum chikpa khotpa tawruba yade chi uradi magi acid kumba haitare yam poisonous oiba ekoigi chinban pokthokpa adugumba yam taweba asije mechinda amada moina tawraga pula keno tawrakanda adumai tawba male sisina asangbani sije sina amun balaire si amun sije heage sijima sije si mathak sima fajana chaba yare charaga yosande mahido fajana panchi akanda mahido home aduga makhagi sijina chachidi hojikuyona chaba yadre kona asigi maru myamje khomjala khotlaga machine da kaida thajalaga adumaina refine fajana tawra matungda ekoina packet saraga kg da around 1000 gi mayada 700 800 dumainaga pinaraga yonbaneba adudune sije ikoi sidadi pambi yamna hogde sida amani khara origin sina amun bus yam phajai sija koi notice ki odonadi notice ki haigadra notice ki jaga ain khangdre koi manipur dati ai hobu ude han baneba in urije sidai da jokoi pambi khara jina tana atai karimta hogde aduduga sijene sijige aina video se semningdana sum tajarakpane video se sum yenghaning mayamda adunane adudi mayam video si loisinjarage mayam yengbi bagi tamakta thagat chari Hemchandra Soibamna amkana kurumjari